ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯣꯕꯥꯏꯜꯗ ꯕꯦꯇ꯭ꯔꯤ ꯌꯥꯝꯅ ꯁꯨꯝ ꯀꯨꯏꯅ ꯁꯤꯗꯅꯕ ꯈꯥꯡꯅꯕꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯒꯦ. ꯌꯥꯝꯅ ꯍꯦꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯌꯥꯝꯅ ꯗꯔꯀꯥꯔꯕꯨꯗꯤ ꯅꯠꯇꯦꯅ ꯈꯜꯂꯦ. ꯑꯗꯨꯝ ꯀꯩꯝ ꯇꯧꯗ꯭ꯔꯒꯁꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡꯁꯦ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯒꯁꯨꯀꯣ ꯀꯩꯝꯇ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯂꯩꯇꯦ. ꯑꯗꯣ ꯁꯨꯝ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯗꯤ ꯕꯦꯇ꯭ꯔꯤ ꯁꯤꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯌꯥꯝ ꯁꯤꯖꯤꯟꯅꯕꯗꯩꯅꯦꯕ. ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ, ꯁꯤꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯁꯤ ꯁꯤꯝꯕꯨ ꯌꯥꯎꯗꯦꯀꯣ ꯃꯁꯤ ꯃꯣꯕꯥꯏꯜꯁꯤꯗ ꯁꯤꯝ ꯌꯥꯎꯗꯦꯗꯅ. ꯑꯗꯨꯅ ꯋꯥꯏꯐꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕꯅꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯋꯥꯏꯐꯥꯏ ꯂꯩꯖꯕꯗꯒꯤꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ 4Gꯗ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ, ꯅꯦꯠꯋꯥꯛꯁꯦꯀꯣ ꯑꯩꯈꯣꯏ ꯅꯦꯠꯋꯥꯛꯁꯦ ꯆꯤꯡ ꯀꯥꯕꯗꯧꯅꯀꯣ ꯇꯥꯋꯔꯁꯦ ꯂꯥꯞ ꯇꯥꯔꯗꯤ ꯑꯗꯨꯅ ꯏꯅꯔꯖꯤ ꯌꯥꯝ ꯇꯤꯡꯕꯗꯣ ꯑꯗꯨꯅ ꯍꯦꯛꯇ ꯂꯣꯏꯕ ꯌꯥꯝꯅ 4G ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯕꯦꯇ꯭ꯔꯤꯁꯦ. ꯑꯗꯣ ꯍꯣꯏ ꯁꯤ ꯑꯩ ꯇꯥꯛꯆꯔꯤꯁꯤꯕꯨꯗꯤ ꯁꯦꯝꯁꯪꯒꯤꯅꯤꯀꯣ. ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯅꯤ ꯐꯣꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯦꯅ ꯈꯜꯂꯦ. ꯁꯤꯗ ꯆꯪꯉꯒ ꯁꯤꯒꯤ ꯄꯥꯋꯔ ꯁꯦꯚꯤꯡ ꯑꯅ ꯁꯤꯗ ꯌꯥꯎꯔꯤꯁꯦ, ꯃꯁꯤꯗ ꯆꯪꯉꯨꯔꯗꯤꯅ ꯑꯩꯈꯣꯏꯅ ꯕꯦꯇ꯭ꯔꯤꯁꯦ ꯁꯤꯁꯦ ꯁꯦꯝꯕ ꯌꯥꯏꯑꯕ. ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯅꯤꯅ ꯈꯜꯂꯦ. ꯑꯩꯅ ꯈꯜꯂꯒꯗꯤꯀꯣ ꯍꯣꯏ ꯒꯦꯝ ꯌꯥꯝ ꯁꯥꯟꯅꯔꯕ ꯌꯨꯇ꯭ꯌꯨꯕ ꯌꯥꯝ ꯌꯦꯡꯉꯒꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯤ. ꯑꯗꯣ ꯕꯦꯇ꯭ꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯐꯣꯟꯁꯦ 2016ꯗ ꯂꯩꯕꯗꯣ. ꯑꯗꯣ ꯕꯦꯇ꯭ꯔꯤꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ. ꯁꯤ 55 ꯂꯩ ꯍꯥꯏꯁꯦ ꯍꯦꯛꯇ ꯖꯔ ꯇꯥꯗꯦꯕ. ꯑꯗꯣ ꯕꯦꯇ꯭ꯔꯤꯁꯦ ꯒꯦꯝ ꯌꯥꯝ ꯁꯥꯟꯅꯔꯕ ꯑꯗꯒꯤ 4G ꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤꯀꯣ ꯕꯦꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯤ. ꯃꯁꯤꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯕꯦꯇ꯭ꯔꯤꯗ ꯍꯣꯏ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯈꯪꯉꯗꯤ ꯁꯤꯗ ꯆꯪꯉꯒ ꯁꯦꯝꯗꯣꯛꯀꯦꯕꯨꯗꯤ ꯌꯥꯏꯀꯣ. ꯑꯩ ꯁꯤꯗ ꯁꯤꯒꯤ ꯃꯦꯛꯁꯁꯦ ꯑꯩ ꯃꯁꯤꯗ ꯅꯝꯃꯨꯔꯗꯤ ꯑꯩ ꯁꯤꯗ ꯀꯣꯜ ꯔꯦꯀꯣꯔꯠꯁꯦ ꯁꯤꯁꯦ ꯇꯧꯕꯁꯦ ꯌꯥꯔꯔꯣꯏꯕ. ꯃꯤꯠ ꯗꯦꯒꯨꯝꯕꯁꯨꯀꯣ ꯄꯨꯡ ꯅꯨꯃꯤꯠ 4ꯅꯤ ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯅꯤ. ꯑꯃꯁꯤꯅ MID ꯃꯤꯠꯁꯦ ꯃꯤꯠ ꯍꯥꯏꯗꯤ ꯃꯤꯗꯜ ꯍꯥꯏꯅꯤꯅꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯇꯧꯔꯗꯤ 1 hour ꯀꯩꯅꯣ ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯁꯨ. ꯑꯗꯣ ꯁꯤꯁꯦ ꯈꯪꯕꯤꯔꯦꯀꯣ. ꯑꯗꯣ ꯐ꯭ꯔꯦꯟ ꯁꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯁꯥꯡꯗꯣꯛꯍꯟꯕ ꯍꯥꯏꯕ. ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯣꯏ ꯌꯥꯝꯅ ꯑꯦꯞ ꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤꯀꯣ. ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯀ꯭ꯂꯣꯖ ꯑꯣꯜꯂꯅ ꯇꯧꯔꯒꯁꯨ ꯌꯥꯏꯑꯕ. ꯑꯗꯣ ꯃꯁꯤ ꯇꯧꯗ꯭ꯔꯒꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ. ꯑꯗꯣ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯋꯥꯔꯤꯁꯦ ꯍꯣꯏ ꯀꯟꯀ꯭ꯂꯨꯖꯟꯗ ꯕꯦꯇ꯭ꯔꯤꯁꯤꯗꯤ ꯃꯁꯥꯒꯤꯅꯤ. 4G ꯌꯥꯝ ꯁꯤꯖꯤꯟꯅꯔꯒꯗꯤ ꯋꯥꯏꯐꯥꯏ ꯂꯩꯕꯤꯔꯒꯗꯤ ꯋꯥꯏꯐꯥꯏ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯑꯗꯣ ꯀꯩꯁꯨ ꯑꯗꯨꯝ ꯀꯨꯏꯅ ꯆꯠꯂꯦꯗ. ꯆꯍꯤ 3-4 ꯆꯠꯂꯗꯤ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥꯅ ꯈꯜꯂꯦ. ꯕꯦꯇ꯭ꯔꯤ ꯑꯃꯁꯦ ꯆꯍꯤ 3-4ꯕꯨ ꯁꯨꯔꯗꯤꯀꯣ. ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯐꯣꯟꯁꯦ ꯆꯍꯤ 2-3 ꯁꯨꯖꯜꯂꯦꯗꯅ ꯂꯩꯔꯛꯄꯗꯒꯤ ꯀꯩꯁꯨ ꯕꯦꯇ꯭ꯔꯤ ꯇꯥꯗ꯭ꯔꯤꯅ ꯈꯜꯂꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯟ ꯑꯅꯧꯕꯁꯦ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯆꯥꯎꯅꯔꯦꯅꯀꯣ. ꯁꯤꯁꯦ 3300 milliamp power ꯑꯣꯏꯕꯅꯦꯕ. ꯑꯗꯣ ꯑꯇꯣꯞꯄꯗ 4000 ꯑꯣꯏꯕꯁꯨ ꯂꯩꯅꯀꯣ, 5000 ꯑꯣꯏꯕꯁꯨ ꯂꯩ. ꯕꯦꯇ꯭ꯔꯤ ꯁꯤꯗꯅꯕ ꯑꯗꯨꯅꯤ ꯎꯄꯥꯏ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ iPhone ꯑꯃ ꯂꯩꯕꯗꯣ ꯕꯦꯇ꯭ꯔꯤꯗꯣ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ 80% ꯂꯩꯕꯅꯦ. ꯑꯗꯣ ꯑꯩ iPhoneꯗꯣ ꯌꯥꯝ ꯐꯖꯅ ꯍꯦꯚꯤꯗꯣ ꯌꯨꯁ ꯇꯧꯏ. ꯍꯟꯗꯛꯇ ꯉꯔꯥꯡ ꯀꯨꯏꯗ꯭ꯔꯤ 79 ꯂꯥꯛꯈ꯭ꯔꯦ. 79ꯗꯒꯤ ꯑꯃꯨꯛ 78 ꯂꯥꯛꯑꯦꯕ. ꯑꯗꯣ 78ꯁꯦ ꯑꯗꯨꯝ ꯂꯩꯔꯦ. ꯑꯗꯣ ꯀꯩꯁꯨ ꯕꯦꯇ꯭ꯔꯤꯁꯦ ꯍꯦꯟꯖꯟꯅ ꯂꯣꯏꯕꯗꯤ ꯅꯠꯇ꯭ꯔꯦꯕ. ꯑꯗꯣ ꯐꯣꯟꯗꯨꯕꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕꯩꯅꯦꯕꯀꯣ, ꯆꯍꯤ 4 ꯍꯦꯜꯂꯛꯑꯕ. ꯑꯗꯣ ꯍꯦꯚꯤ ꯌꯨꯖꯔꯅꯦ. ꯑꯩꯗꯤ ꯐꯖꯅ ꯍꯦꯚꯤ ꯌꯨꯖꯔꯅꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ. ꯑꯩ ꯐꯣꯟꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ. ꯍꯟꯗꯛꯇꯕꯨꯁꯤ ꯐꯣꯟ ꯑꯩ 3 ꯁꯨꯅ ꯁꯤꯖꯤꯟꯅꯕ. iPhone ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩ iPhoneꯗꯨꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝꯅꯦ ꯁꯤꯖꯤꯟꯅꯖꯕꯁꯦ. ꯑꯗꯣ iPhoneꯅ ꯐꯩ ꯍꯥꯏꯕ ꯅꯠꯇꯦ, ꯆꯞ ꯃꯥꯟꯅꯩ. ꯕꯦꯇ꯭ꯔꯤꯗꯤ ꯐꯣꯟꯗ ꯂꯩꯇꯦ. ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯋꯥꯔꯗꯣ ꯃꯤꯂꯤꯌꯝ ꯄꯋꯥꯔꯗꯣ MAAH ꯅꯠꯇ꯭ꯔꯣ? ꯍꯣꯏ MAAH ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ. ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯁꯦ ꯑꯩꯅ ꯍꯥꯏ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯔꯤ ꯃꯔꯝꯁꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯕ, ꯚꯤꯗꯤꯑꯣꯁꯦ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯁꯦꯞ ꯇꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ. ꯌꯨꯇ꯭ꯌꯨꯕꯒꯨꯝꯕꯗꯒꯤ ꯐꯦꯁꯕꯨꯛꯇꯒꯤ 4Gꯒꯤ ꯅꯦꯠꯋꯥꯛꯇ ꯌꯦꯡꯕꯤꯔꯒꯗꯤꯀꯣ. ꯑꯩꯁꯦ ꯑꯗꯨꯝ 55ꯗ ꯑꯗꯨم ꯂꯩꯕꯤꯔꯤꯗꯅ ꯑꯩꯁꯦ ꯁꯤ ꯏꯟꯇꯔꯅꯦꯠꯁꯨ ꯁꯝꯃꯤꯕꯅꯤ, ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯦꯝꯖꯔꯤꯕꯅꯤꯗꯅꯀꯣ. ꯑꯗꯨꯅꯤ ꯐ꯭ꯔꯦꯟ. ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯝ ꯁꯥꯡꯅꯁꯨ ꯁꯦꯝꯃꯨꯔꯦ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯀꯛꯊꯠꯈ꯭ꯔꯦ. ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ. ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯕꯤꯔꯝꯗꯕ ꯑꯣꯏꯔꯕꯁꯅꯨ. ꯍꯣꯏ ꯐ꯭ꯔꯦꯟ, ꯐꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ.
like comment ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯊꯕꯤꯔꯛꯑꯣ ꯑꯩ ꯄꯦꯖ ꯑꯣꯏꯔꯒꯅ ꯄꯦꯖ ꯐꯣꯂꯣ ꯇꯧꯊꯕꯤꯔꯛꯑꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯦꯅꯤ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯆꯞꯇ ꯍꯪꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯇ ꯅꯣꯏꯅ ꯍꯪꯉꯛꯄꯗ ꯑꯩ ꯁꯦꯝꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯇꯞ ꯇꯞꯅ ꯃꯣꯕꯥꯏꯜꯒꯤ ꯉꯥꯛꯇꯁꯨ ꯉꯥꯏꯔꯦ ꯑꯩ ꯆꯦꯅꯦꯜꯁꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯦ ꯍꯣꯏ ꯑꯇꯣꯞꯄꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯤ ꯐꯔꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯕꯤꯔꯣ ꯋꯥꯔꯤꯗꯤ